저기 저기 하려면 저기 저기 하려면 저기 잡아놓아 저기 나리 뛰느리 ngasi ngangjari ba I laifam lakpa tra sanglen sana konung adi khoi gi mai chaw tom ba ningthauji ibo chaw ba adi gi khoi gi pena gi phai gi mako khoi gi bosan ngasi ingemi kuin thoni pan ba sida khoi gi ningthau le sem sana jaw gi masil lamoi ne pangthoi ba khoi ayuk ta pang ba sina khoi gi kangla lekhul hutpa haidana loktak maru yongna phauna ba ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯪꯂꯥꯒꯤ ꯁꯟꯊꯣꯡ ꯄꯥꯡꯕꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯝ ꯑꯃ ꯇꯧꯏ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯈꯌꯣꯝꯁꯤ ꯊꯥꯗꯔꯒ ꯇꯧꯏ ꯀꯩꯒꯤꯅꯣꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯄꯥꯈꯪꯕꯅ ꯀꯪꯂꯥ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯈꯩ ꯍꯧꯈꯤꯕ ꯆꯍꯤ ꯀꯨꯝꯁꯤꯗꯒꯤꯅ ꯍꯥꯀꯨꯝꯗꯩꯅ ꯀꯨꯝꯁꯤ ꯐꯥꯎ ꯂꯥꯛꯄ ꯆꯍꯤꯁꯤꯗ ꯑꯩꯈꯣꯏ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯈꯤꯕ ꯑꯗꯒꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯉꯁꯤ ꯄꯥꯡꯖꯕꯅꯤ ꯑꯌꯨꯛꯀꯤ ꯊꯧꯔꯝꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏ ꯀꯪꯂꯥ ꯂꯩꯈꯣꯜ ꯍꯨꯠꯄ ꯍꯥꯏꯕ ꯀꯪꯂꯥ ꯊꯣꯡ ꯐꯥꯠꯄ ꯍꯥꯏꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ ꯃꯗꯨ ꯄꯥꯈꯪꯕꯅ ꯀꯪꯂꯥꯗ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡ ꯇꯥꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯊꯕꯛꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯪꯂꯥ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯇꯧꯖꯔꯤꯕ ꯎꯀ꯭ꯔꯣꯡ ꯍꯣꯡꯕ ꯍꯥꯏꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯎ ꯑꯀꯪꯕ ꯃꯁꯤꯒꯤ ꯃꯁꯥꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯍꯨꯛꯑꯒ ꯃꯗꯨ ꯄꯥꯈꯪꯕꯁꯤ ꯂꯦꯡꯁꯤꯜꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯉꯤ ꯃꯗꯨꯅ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯈꯣꯠꯈꯤꯕ ꯄꯨꯝꯅꯃꯛ ꯀꯪꯈꯤꯕ ꯂꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤ ꯑꯃꯨꯛ ꯃꯗꯨ ꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯇꯥꯛꯄꯤ ꯁꯦꯝꯕꯤꯌꯨ ꯁꯨꯝꯕ ꯑꯃꯨꯛ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯧꯅꯤꯖꯕꯒꯤ ꯊꯕꯛꯅꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔ ꯃꯇꯝꯗꯒꯤ ꯁꯨꯝ ꯄꯥꯡꯗꯨꯅ ꯂꯥꯛꯏꯕ ꯊꯧꯔꯝꯁꯤ ꯉꯁꯤ ꯐꯥꯎꯗ ꯄꯥꯡꯊꯣꯛꯆꯕꯁꯤꯅꯤ ꯁꯦ ꯑꯩꯈꯣꯏ ꯎꯗꯧ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯗꯒꯤ ꯍꯥꯛꯇꯛꯇꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯡꯗꯅ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯅ ꯂꯥꯛꯆꯔꯤꯕꯁꯤꯅꯤ